ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪꯒ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ. ꯅꯨꯡꯁꯤꯖꯔꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯟꯅ ꯃꯌꯥꯝꯕꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯉꯁꯤ ꯑꯁꯤ ꯑꯩ ꯈꯨꯜꯂꯇꯣꯜꯗ ꯑꯁꯤ ꯁꯟꯆꯩ ꯑꯃ ꯆꯠꯆꯕꯅꯤ ꯃꯌꯥꯝ. ꯑꯗꯣ ꯍꯟꯗꯛꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯋꯥꯠꯂꯤ. ꯑꯩꯈꯣꯏꯒꯤ ꯀꯩꯗ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯗ ꯃꯣꯅꯣꯃꯥꯁ ꯍꯥꯏꯅꯀꯣ, ꯑꯗꯣ ꯃꯣꯅꯣꯃꯥꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯈꯔ ꯋꯥꯠꯂꯤ ꯃꯌꯥꯝ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯨꯜꯂꯇꯣꯜꯗ ꯑꯁꯤ ꯁꯟꯖꯣꯏ ꯆꯠꯄꯅꯤ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤꯒꯤꯁꯨ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯁꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯖꯔꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯂꯥꯄꯨꯔ ꯂꯥꯟꯊꯣꯔꯦ. ꯍꯧꯖꯤꯛ ꯀꯣꯏꯂꯥꯄꯨꯔ ꯂꯥꯟꯊꯣꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯕꯣꯔꯕꯤꯟ ꯌꯧꯔꯝꯗꯥꯏ ꯇꯧꯔꯦ. ꯕꯣꯔꯕꯤꯟꯗꯤ ꯌꯧꯒꯗꯕ ꯈꯤꯇꯪꯗꯤ ꯉꯥꯏꯔꯦꯀꯣ. ꯃꯔꯛ ꯑꯁꯤ ꯑꯩ ꯒꯥꯔꯤ ꯊꯧꯖꯕꯅꯤ. ꯑꯗꯣ ꯑꯁꯤ ꯍꯥꯏꯋꯦ ꯔꯣꯗꯅꯤ. ꯑꯁꯤꯒ ꯑꯩ ꯆꯨꯞꯄꯤ ꯆꯠꯂꯒ ꯕꯣꯔꯕꯤꯟ ꯂꯥꯟꯊꯣꯛꯑꯒ ꯈꯨꯟꯖꯦꯜ ꯂꯩꯀꯥꯏ ꯂꯣꯏꯔꯒ ꯈꯨꯜꯂꯇꯣꯜ ꯐꯪꯒꯗꯧꯕꯅꯤ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯕꯣꯔꯕꯤꯟ ꯌꯧꯗꯣꯔꯦ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ, ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯁꯨꯝ ꯇꯥꯃꯤꯟꯅꯁꯤ ꯀꯣ. ꯑꯗꯣ ꯑꯩ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯊꯥꯒꯠꯆꯕꯅꯤ ꯑꯩꯒꯤ ꯆꯤꯆꯦ ꯊꯤꯜꯂꯨꯕꯒꯤ. ꯑꯗꯨꯗ ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯆꯤꯆꯦ ꯊꯤꯜꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯇꯦꯟꯈ꯭ರೆ. ꯍꯥꯏꯕꯗꯤ ꯏꯆꯦ ꯌꯨꯝ ꯌꯧꯔꯒꯀꯣ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯇꯝꯗꯣ ꯊꯦꯡꯈꯤꯕ ꯑꯃꯁꯨ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯁꯥꯡꯅ ꯑꯩ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯖꯈꯤꯗ꯭ꯔꯦ. ꯃꯌꯥꯝꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯍꯧꯖꯤꯛ ꯕꯣꯔꯕꯤꯟ ꯊꯣꯡ ꯌꯧꯔꯦ ꯃꯌꯥꯝ. ꯑꯁꯤ ꯕꯣꯔꯕꯤꯟ ꯇꯨꯔꯦꯟ, ꯁꯤ ꯕꯣꯔꯕꯤꯟ ꯊꯣꯡ. ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯦꯟ ꯔꯣꯗꯇ ꯍꯥꯏꯋꯦꯗ ꯆꯠꯄ ꯁꯥꯏꯖꯇ ꯍꯧꯔꯤꯕ ꯎ ꯋꯥ ꯌꯦꯡꯕꯗ ꯐꯖꯕ, ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯡꯁꯤꯕꯅꯤ ꯁꯨꯝꯕ ꯃꯇꯝꯁꯦꯀꯣ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯨꯟꯖꯦꯜ ꯂꯩꯀꯥꯏ ꯌꯧꯒꯗꯧꯔꯦ ꯃꯌꯥꯝ. ꯍꯧꯖꯤꯛ ꯈꯨꯟꯖꯦꯜ ꯂꯩꯀꯥꯏ ꯌꯧꯔꯦ ꯀꯣ. ꯁꯤ ꯈꯨꯟꯖꯦꯜ ꯂꯩꯀꯥꯏ ꯆꯪꯐꯝꯅꯤ. ꯁꯤ ꯈꯨꯜꯂꯇꯣꯜ ꯌꯧꯔꯅꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯁꯟꯖꯣꯏ ꯃꯐꯝ ꯌꯧꯔꯒ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯃꯌꯥꯝ. ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯇꯝꯅ ꯉꯜꯂꯕꯗꯤ ꯑꯩ ꯃꯈꯥ ꯚꯤꯗꯤꯑꯣ ꯁꯨꯝ ꯇꯠꯊꯖꯔꯛꯀꯦ ꯃꯌꯥꯝ. ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯒꯥꯔꯤ ꯊꯧꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯤ ꯃꯣꯕꯥꯏꯜꯁꯦ ꯊꯝꯒꯦ ꯃꯌꯥꯝ ꯀꯣ. ꯑꯩꯈꯣꯏ ꯍꯁꯇꯦꯡ ꯃꯐꯝ ꯌꯧꯔꯦ. ꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯂꯥ ꯕꯤꯃꯣꯜ ꯊꯣꯡꯕ. ꯁꯤꯅ ꯑꯩꯅ ꯄꯨꯟꯕꯤꯕ ꯃꯅꯤ ꯄꯨꯖꯥ ꯍꯧꯈ꯭ꯔꯦ. ꯑꯩꯈꯣꯏ ꯇꯣꯂꯤꯡꯕꯝꯒꯤꯒ
拉到，拉到，那我们都拉到脱了，那他们都脱。先拉一个。मैम फुलटोर दगी फुलटोर घाट अस्थि लखोप लाइनी नुसा मक्ता फुलटोर घाट फुलटोर कारों दगी जिरी रोड लंबी ने कोई चंगे से फुलटोर घाट आई तारे अस्थि लखोप फुलटोर घाट है बस हाँ फेरीघाट फुलटोर फेरीघाट क्या अभी लाइट क्या सांगनी किलोमीटर मखाई मोदा अमदी खितंग फाबालो से मसांग ता लाइ मी ओखो अस्थि लखोपगी हजि फुलटोर फेरीघाट 800 मीटर खोगी कसा रोंगोल बाबा गारि दौदुन मतेम चले नत्रा Good job. Hi matak ka khalo. Oh. Akoy Fulator Ferryঘাট ta asti lokhop lai mi ai ga hanu sa de le. Oja nam Somna Singh urum da le bin. Asida khoi joi pu ai ga ni porok som lai mi nu sa de le bi no ai. Ai ga hai ba. Fulator karong de gi फुलटोर फेरीघाट जो रही में खोजा भी मोल ले रहे हैं खोजा कोई पुंजे पे ले रहे ดี๋ยวखोई इनाव खोजा भी मोल खोजा मुंग खोंबा अशिनी फुलटोर घाट का है इसे Nghe là cái đi lại mèo nè. फुलटोर चिंजा ले काय Nghe là cái đi. चिंजा ले काय लाग पनी Cái này ni phiri gat. दो जी पोरक होगो दो रे मयाम शिगा हाँ जान फजबनी मतलब ना कोई शिगा लाई था बता फुलटोर फेरीघाट से लाई था नरी में आई भुवन चिंका विषय मतलब बीस चली में नारायणदो खोरंबा शिगा लंबी चली में शिगे म्याम ले से जो नहीं मतलब फेरीगे ही मतलब म्याम ले रहे म्याम फोन जाओ तो फोन तो का हाई लंबी rồi chị Fulator chính ra là cái gì Fulator फेरीघाट tới lại phải từ xe ai vô giá xe lên khỏi giá mua khỏi giá chứ Fulator cái hay này professional xe khỏi giá xe cái bu senior secondary school cái bu junior college là cái bu junior college ki mẹ em tăng diện bu thao có lý với hi xe mấy ai đó thì phải một tí lại cái gì đây ba Tripai mut ai sekai din Manipur area dan Manipur area dugai lai do se oi mai pe kam sang la khanu sibo as khutau la to na li huru huru ga lai ne tana dum tawro ne do mayam hoji porok sei ho ga do re tham ja ge a jo gam tung ai yam do je ke mayam dai no jamuna shirasho mando kadai no bangshi bod ni dhur ne chalo he puni kadai no jamuna kadai no shirasho kadai no
Maya station joy joy na hale ya. Ay ngasi di kada da station joy na pasari pangak tre nganung gi na. Ayum jawraga charo ni. Do ayo je bulato chuja la ka de thole ya. Ay lambi de chali mayam. Do mayam ai gi video si ayu hare mayam da miyang tanje ke ko mayam do mayam na ke ha tare ai ngasi gi video ma thanga charak pa asi sanchoi chalu ba ko do ngasi aina isai mate madi video recording to hore do horan ai mayam da video do miyang tahan jage mayam na sum nungai ta su nungai na ai gi video su yeng bio de isai su ta bio adubu aigi nat sankirtan sakpa minina kaya tare si chan tema china me amadi taningam dam sujai taningam sujai kana guma pa mam na dum du taram gani khanjai ai wakhan de adubu nat sankirtan haibasidi ko apoi ge maite ge pai bu hatake tongnarak pa chanarak pa kainone parampara ni sankirtan haibasidi amna chawraba ko ge
ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯅ ꯁꯪꯀꯤꯔꯇꯟꯒꯤ ꯏꯁꯩꯗꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯏꯃꯥ ꯏꯕꯦꯟꯁꯤꯁꯨ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯅꯥꯝ ꯇꯥꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯁꯨ ꯁꯨꯝ ꯈꯪꯍꯟꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯇꯤ ꯀꯁꯥꯔ ꯂꯝꯗꯁꯨ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕ ꯑꯁꯤꯁꯨ ꯋꯥꯠꯁꯜꯂꯛꯂꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯁꯤꯡꯅ ꯇꯧꯅꯔꯝꯕ ꯀꯩꯅꯣꯁꯦ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯋꯥꯠꯁꯜꯂꯛꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯀꯣ ꯂꯥꯏꯔꯤꯛ ꯇꯝꯅꯁꯨ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯝꯅꯔꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯝꯖꯕ ꯏꯁꯥꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯁꯥꯒꯤ ꯙꯔꯃ ꯑꯃꯁꯨ ꯂꯥꯏꯒꯨꯁꯤꯡꯅ ꯇꯧꯅꯔꯝꯕ ꯁꯪꯒꯤꯠꯇꯣꯁꯦ ꯍꯤꯡꯍꯟꯁꯤ ꯏꯁꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯩꯖꯗ꯭ꯔꯁꯨ ꯈꯖꯤꯛꯇꯪ ꯍꯩꯖꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯍꯩꯃꯤꯟꯅꯁꯤ ꯇꯧꯃꯤꯟꯅꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯃꯩꯇꯩꯒꯤ ꯀꯣ ꯃꯅꯤꯄꯨꯔꯤꯒꯤ ꯅꯥꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯕꯁꯤꯗꯤ ꯀꯣ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯌꯨꯅꯦꯁꯀꯣꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯦꯂꯨ ꯂꯩꯔꯕ ꯃꯇꯤꯛ ꯆꯥꯎꯔꯕ ꯃꯩꯇꯩꯒꯤ ꯅꯥꯠ ꯁꯪꯀꯤꯔꯇꯟꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯪꯀꯤꯔꯇꯟꯁꯦ ꯌꯣꯛꯈꯠꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯩꯅꯤꯡꯕ ꯇꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯃꯤꯟꯅꯁꯤ ꯇꯧꯕꯤꯔꯛꯎ ꯑꯍꯩꯕ ꯑꯩꯅ ꯈꯤꯇꯪ ꯍꯩꯖꯕ ꯈꯪꯖꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯇꯧꯃꯤꯟꯅꯁꯤ ꯁꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩ ꯍꯣꯔꯦꯟ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯟꯖꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯅ ꯏꯆꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯪꯒꯣꯜ ꯅꯠꯇ꯭ꯔꯒꯅ ꯈꯨꯕꯥꯛ ꯆꯪꯕ 10 ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯝꯃꯦ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯩꯒꯤ 1000 ꯍꯥꯏꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯁꯨ ꯃꯌꯥꯝꯒꯤꯁꯨ ꯉꯝꯕ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯃꯆꯥ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯔꯥꯎꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯇꯕ ꯆꯦꯅꯦꯜ ꯄꯨꯝꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯊꯝꯖꯒꯦꯀꯣ ꯃꯌꯥꯝ